Tamenglong More amadi Saparmina Dalaiba Eklabia Residential Model School Ahumgi teaching amadi non-teaching staff Jani Tara School 13 election ge model code of conduct to guide Lauram Lehaina Rongmay Students Organization Amaral Silakli. Uranium Corporation of India na Sabo Mabangal Kanna Pokhaibayaba Posakama More Ward number 7 the Thamlamle Assam Rifles ki bomb expert team laktuna Posagadu Lokatre. Imphal City yauna state asigi town singda amot akai loishinba ngamdabagi thengnariba awaba asi kongnanaba action plan semduna thabak paithalagani haina mahut director TS Hari Kumar na phongdokre. Amasung Tamenglong district ki Khopum dam matam amada hekta kaiduna mislimina thokhanba yabagi akiba leire ngasi fawbo mari lenaba authority na matik jaba thabak lokhan bidre hairi. Adam Ning video impact news ni ay Thuinu Henbi hauzik pungjasi phawbagi maroi ba pausing miyam da pizari. Tamenglong More amadi Saparmaina Dalaiba Eklabia Residential Model School Ahumge teaching amadi non-teaching staff Jani Tara School Authority ni election code of conduct to guiduna Lauram Lehairi. Hiramsigi matang ngasi Manipur Press Club ta pangthokiba paumi singa unaba amada Rongmay Students Organization Manipur gi General Secretary Janthui Panmai Nahai Tamenglong More amadi Saparmaina Dalaiba tongan ba Eklabia Residential Model School Ahum asigi watuna laiba teaching amadi non-teaching staff sing asi matam kayagi mamangdagi happy naba miyamna haijaduna lakli. Miyamgi wakad asigi mahay oina handak school sing asigi staff Jani Tara lauke. Adubu hariba staff sing asi lawbada school authority gi maikedagi official oiba notification amata thoktabagi mathakta thabak lawba adusu election code of conduct lairingai manungda oiramke. Loinana thabak lawba se sumari lainaba district adugi DC sing yawba committee semlaga lawgadaba adusu tawramdabani. Maramasina hariba thabak asi tha amagi manungda nauna notification thoktuna lawgadabani. Karigumba lenga ki mari lainaba singna lub asana taliba demand asi thabak to on thoktaba thoklabadi makhal makha kayagi khongjang jangsan gani haike. General Marie Lainariba Mioi, authority sing the Atuba Motumda book to them legally. Mogi Matak action look like a domi. Aduga, Taman Bimanungsida, High Riba Pangto Eva, see recruitment process, as he appointment as he cancel the Udomni Aduga, recruitment a phrase when a Pangtopio have. See Karigumba governments in a Kogi, High River, see Imatangsa Tabi, the Regadi, I Kogi Manipur, the Lairibas, Mahiroi Singlup. Singa koi punna phamin naraga tamin naraga democratic oibe agitations akanba agitation se koi chapcha na pangthokani hai Asaba certificate piduna lamdam asigi mahiroi kayagi punsi manghanduna sel taliba miyoi khutpu asi athuba matamda Manipur lengang na chairak pigadabani haina apunba iraiba ki mahiroi sinpang lob aims na lenga ki pukning chingsilakli hiram asigi matangda ngasi kwakaitel da lob asigi office ta pangthokiba paugi mifam amada lob asigi president Rajesh Yumnam na hai Handa Kosem gi haido kiba class 12 exam gi result ta mahiroi khara withheld da thamlakpagi wakat ama luk asida laki. Wakat adugi matungina Kosem da chetuna thiziluba matamda mahiroi sing adu class 10 pass tawrakpagi certificate adu Assam Sanskriti Board Guwahati na piba oiramki. Loinana certificate sing adu miyoi kharana sajinaduna mahiroi sing adu da pirambo oiramki bani. Marksheet tasu mark piram dabagi mathakta certificate ta nupagi mamingda Devi haina yauramba amadi jamanaba certificate ta authority gi signature da amaga manadaba kaya yauramki maramasina hiramasigi matangda Manipur lengang na thuba matamda mityeng changbiduna fake certificate lalwan bakhutpu asi phagat kadabani Loinana Kosham gi maikaidagi aranba certificate paiduna lairik tamliba mahiroi sing adusu khudakta kakkadabani Amadi fact certificate lalwan bada chenari bamiyoi singsu loop asida thuba matamda laktuna wakhal taminagadabani haina mahakna makatana haiki Tongan ba school yangkhai rom da chatuna thijaluba matamdadi certificate singasi amaga manaram daba sil manaram daba sign manaram daba magi phangi ba obtain mark ti piram dabida
ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯇꯧꯔꯦ 3rd division ꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯈꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ 11ꯗꯤ ꯊꯥꯔꯒ 12 ꯀꯥꯒꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕ ꯃꯍꯩꯔꯣꯏ 200ꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯅ ꯃꯥꯡꯉꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯦꯝꯁꯇ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯥꯡꯇꯛꯅꯕ ꯑꯗꯨ ꯑꯦꯝꯁꯇ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯕꯗ ꯆꯦꯟꯅꯔꯤꯕ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯁꯤ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯇ ꯌꯥꯝ ꯊꯨꯅ ꯆꯪꯖꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯂꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯥꯕꯗ ꯆꯦꯟꯅꯔꯤꯕ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯗꯨ ꯄꯤꯒꯗꯕꯅꯤ ꯊꯥꯁꯤꯒꯤ ꯀꯨꯟꯃꯔꯤꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔꯁꯤꯞ ꯀꯦꯝꯞꯀꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯑꯦꯝꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯏꯅꯤꯡ ꯈꯥꯡꯉꯦꯝꯕꯝꯅ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯁ꯭ꯇꯨꯗꯦꯟꯠ ꯀ꯭ꯂꯥꯁ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯍꯧꯗꯣꯛꯈ꯭ꯔꯦ ꯊꯥꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯦ ꯀꯨꯟꯃꯔꯤꯗꯒꯤ ꯀꯨꯟꯅꯤꯄꯥꯟ ꯐꯥꯎꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯨꯞꯅ ꯅꯤꯡꯊꯧꯈꯣꯡ ꯃꯣꯗꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔꯁꯤꯞ ꯀꯦꯝꯞ ꯑꯁꯤ ꯑꯦꯝꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯏꯅꯤꯡ ꯈꯥꯡꯉꯦꯝꯕꯝꯅ ꯍꯥꯏꯈꯤꯕꯗ ꯑꯦꯝꯁꯨꯅ ꯀꯨꯝꯖꯥ 1965ꯗꯒꯤ ꯍꯧꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯛ ꯀꯌꯥ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯝꯖꯥ 1969ꯗꯒꯤ 69 ꯐꯥꯎꯕꯗ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯇ ꯇꯥꯟꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 3 ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦꯒꯤ ꯇꯥꯡ 30 ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯛ ꯀꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯏꯪ 1960ꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ secondary school asigi awada pa tanbada laikitaba mahiroi ahum hawjami bol urikibam khelen amadi kumam sat hairaba yam saklaba makoi ahum wakoi ni kai khumnaba utpoina chahi kudingi me tarik 19 ase mahiroi singe hakkan banumit aina tharama pangthoga lai ado handaki chahi siga aikoi kuntharak suban pangthoka dabani ado hairiba tawramase koina kaidama pangthokpan hai taragadi matam dudagi horakan ngasi bawse mahiroi khunai amadi akoi education system sida political khutchangakpa sini maram warkan ayama thokibani sigumba mahiroi singi hakkan banumi asi 1990 dagi horakan koina observation tawraga laksabani hairiba observation ba mahiroi singi hakkan banumit ꯊꯧꯔꯝ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯩꯗ ꯀ꯭ꯂꯥꯁ ꯃꯣꯕꯤꯂꯥꯏꯖꯦꯁꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯂꯧꯖꯕꯅꯤ Uranium Corporation of India ki makhada Department of Atomic Minerals Director of Atomic Explosion Research Center Northeastern Region Silong da saba mapangal kanna pokhaiba yaba posakama More Ward number 7 da thamlamle Posagadu ngasi ayuk pung 9 taba matamda More Ward number 7 da leiba Nengkhoneng Munlun Kobi masagi chahi Humphu Surabi nupi amada mamai mamit khumba Kukilon ngangba nupa ama laklaga porsag adu plastic khaw amana yomlaga ngaihak thamlamge hairaga thamlakhibani hairi nupi eduna chingnarakpadagi ngasi ayuk pung 10 rom taba matamda More Police ta pau piraba matung OC let khohaw wifi na luchingba kangbu amana laklaga yenglubada explosive oiba yaba Uranium Corporation of India na saba posakni haiba khanglakhibani tungda Assam Rifles ki bomb expert team laktuna porsak adu lokhatki Imphal City yauna state asigi tongan ba town singda hojik amot akai loishinba ngamdabagi khudongchadaba thengnariba asidagi kannanaba action plan ama semduna thabak paikhatlagani haina mahut ki director THS Harikumar na photokre Wafamasi Municipal Administration Housing and Urban Development Mahut amasong Manipur Urban Development Agency Muda anina sinduna state asida leidiba urban local body gi luchingbas sing gi pangthokiba Nongmagi oiba workshop the director Harikumar na phongtokhibani Municipal Solid Waste Management Rules 2016 amadi Plastic Waste Management Rules 2016 hai behiram dangasi Palace Compound da leba City Convention da pangthokiba workshop asida saruk yaraduna THS Harikumar na Manipur gi urban area singda amodakai loishinba ngamdabagi awaba leiriba asi mari leinaba authority khaktana thabak tawraga solution purakpa ngamloi haiki Election member amadi miyamgi mateng chawna changi masi karamna kokhangadagi haibasi urban local bodies singi luchingba singda khanghananaba workshop asi pangthokpani Imphal manungda toina amodakai
loishinba ngamdabagi khudongchadaba thokliba asigi matangda Impact News na hangba wahangi paukhumda Hari Kumar na hai urban local bodies singda manpower amadi selthumgi awaba leibana municipal solid waste management rules 2016 amadi plastic waste management rules 2016 na piriba kanglon inbangamde masinasu amot akaigi khudongchadaba thengnabani adubu khudongchadaba si kongnanaba Manipur urban solid waste management policy semnanaba honari athubada cabinet te puthoktuna policy ama oina chana handuna thabak oina paikhanaba thorang tauri haiki 2016 की rules की मतुंग इन prescribe तो रिबा terms and conditions सिंग सी पिखरबा municipal urban local bodies मचा मचा municipalities मचा मचा सिंगना एक तो पाइखट पर गंदबा पैसा की समस्या लेबा manpower की समस्या लेबा अदुगुम मयाम सिंगसिना कोई हाईवे rules से चाप चान इन गंदबा अदुगुम खुदुंग थीब खर दिले financial की लेरिबा problem manpower की लेरिबा problem मयाम सी लगा कमाइना strengthen तबा कमाइना capacity build up तबा मसुंग कोई हाईवे अमुट अकाई की कोई सिंगदोप की समस्या थेंगरिबा time to time थेंगरि प्रॉब्लम से मसी करमाइन चिंगलगा सॉल्व तौसिगे हाइबदुगी काया नम या नबा कोई पॉलिसी मणिपुर अर्बन सॉलिड वेस्ट मैनेजमेंट पॉलिसी हाइबगी पॉलिसी में कोई सेम सारी मसी अथुब मतमदा कोई गवर्नमेंट स्टेट कैबिनेट पुथोगा कोई मसी फाइनलाइज तौरगा अप्रूव पॉलिसी में लेहल मतुंदा चन्नम होनजरी Workshop asida wangangladuna Environment Directorate ki Deputy Director Dr. T. Brajakumar na haikibada mari leinaba functionaries singna ningthina mathau tawdaba amadi miyamna wakhal taba watpana amod akai loishindabagi khudongchadaba state asida thengnari loinana Nambul Turel ka hena motsel hanbagi damak National Green Tribunal na akanba wafam thamlakle karigumba Turel asi lunan nanaba hotnadrabadi achawba senfam sing fine oina thiraknaba phawba khanghalakpa leirabani Maramaduna miyamna amadi mari leinaba authorities singna amora kai sengtokpada amaga inthok insin tawbagi mahuta tawpham thokpa isagi thodangni khanna thabak tawsi haina appeal tawki workshop asida lenga ki tongan ba department amasung urban local bodies singi luchingba sing sarukyaki Manipur पुथोइबा अमोटपसिंग असि होय अखोइना मसि मिनिमाइज तौबगी मथोक ताबा याम चावना हजिक लाई अदुगा लोइना मसिगी अखोइना खंगदुमिनबा आदि अमोटपसिंग असि ना पिरेबा अमांगसिंग अखोइना खंगदबा यादबा मतंग लाई हातारे अदुना अखोइगी लेरिबा ngasi अखोइगी प्रजासिंगसिना अमदि लेरिबा फंक्शनरी सिंगसिना सॉलिड वेस्ट सिम मजना मैनेज अदुना ngasi मक्सु इंडिया गी स्टेट खुन पिबगुमना अखोइगी मणिपुर दसु नंबुल तुरेंसी याम चावना मोसलकपसिना मरमरकांदा नेशनल ग्रीन ट्रिब्यूनल ना अचौबा फाइन यावना अखोइदा मसि मैनेजमेंट तौद्रगदी सो पनिशमेंट Tamenglong district ki manung channa Khopum Valley de Ladiba Khopum irrigation project ki fiba Manipur Democratic Alliance ki tim amana yingsankre damasi matam amada hekta kaiduna misimina thokan bayabagi akiba leire athubada lengang na meeting changbiu haina Manipur Democratic Alliance ki convener M Tombina appeal tarakle M Tombina luchingba tongan ba political party mapan na punsinduna semba Manipur Democratic Alliance ki mihutna Khopum dam ki fibam yengsanke Timaduna Khopum Valley ki Khunja Singh Loinana Village Authority Council ki mihut singasu unake Khopum Village Authority Council ki member Andrew Thaimai na phongdorakpada Hauzik dam ki fibam asi khudong thiba yaba mawong de lady dam asigi saruk kayada ising yuri dam asigi mathakta lady ba lambi asisu phattabana Village Authority na paisa khaigat naraga semjin ba laikre Dam gi oiriba fibam asigi matang da mamang da laikiba lengak tagi hauduna hauzik ladiba BJP na luchingba lengak amadi marilenaba authority da aiba report pisinduna khanghan ba laikre adubu ngasi fawbagi matik chaba thabak thoram amata paikhat ba laitri Dam asigi ising khunja singda phanganana ba pandam da semkiba canal yadabana Khopum village ki khunja singna atopa lam wairaga canal semlaga ising seasonary haina Andrew na thamlakli Former Daisiam gi matam da ekhoi na masigi memorandum se pikhat ki nin khai re yaroi haibasiko adugi matam de gi na masigi chi effective oidre adu oina hojik BJP sarkar amuk lagre BJP sarkar da su concern minister da sigi memorandum se adugi nat tadana FCD ki chief engineer mak masamak da pha sigi pau se ekhoi na in detail oina brief detail oina iraga ekhoi na pikre adubu ngasi phau da action lokhatre Masina takpadi masige Khopum dam haibase subnatagi history khaktagi thambagi oibaza ra haibase khoi Khopum praja na khoi na khanjai
ngasigi khongchat aduga mari leinana Manipur Democratic Alliance ki convener M Tombi na haikibada kumja lising amaga chamapan humudra nipan dagi haukiba khokpum irrigation project asi matam kaya yengsinbidabana maram oiraga ngasidi mipainingai oiba mawangda leire mamangda leiramba lengak singna dam asigi matangda mityeng changbiram labadi ngasi dam asigi fibam phagatlamgadabani ngasidi dam asi akanba nong natraga yuha haba ama hek thoglakpa matamda kaiba loinana misimina kaya thokhanba yabagi akiba leire Manipur Democratic Alliance na athubada dam asigi detail report ama lengakta thamduna kari thabak thoram paikhatpa yabage haibagi matangda khanagani haina M Tombi na phongtoki Mamangki sarkar singsina masiku masi yengsinbidabasi tongan dam kharadi 1980 dagi saba horbauda ngasi bauda commission tawungamdaba Manipuri tongan dam mayam lari hujik lairiba 0 point gi lairiba kaino sisu si fail ore aduga hujiki lairiba dam gi saktam masisu mataida do hobana te mayai dasu hore hujik kungi nong lakpa amadi karigumba khangongdana earthquake lakpa targadi masida lairiba khunja sing asigi onthokpa avastha amad oirgani lairiba sarkar sina thuma tamda taunanaba all political party gi convener moina khoi party tongan party mapanna athuma tamda government da khoi parik sumba report am pirga athuma tamda praja sangi mating pangbu yarana ba khoi thamjage Mapithel dam gi matang da Chief Minister unaduna yana khraba wafam amabu Water Resource Secretary na amuhana unasi haiba maram chade haina Mapithel dam affected villages headman chief and elders organization gi chairman AS Solomon na ngasi Manipur Press Club ta pangthokpa pawgi mifam amada mahakna phongdokhibani Paugi mifamadu mahakna hai Manipur lengang na Mapithel dam gi matangda wathauri basing pigani haiduna miyamda namthak tawduna leire makhatana lengak na miyamda namthak tawduna leirabadi Manipur da leiriba CSO singa punna khongjang changsinaba sem saba loire amaromda Water Resource Secretary na unasi haiba wafam adu yabangam loi haina JSC amasung Mapithel dam affected villages headman chief and elders organization na warep laure haina mahakna haiki Anirak SEMꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇꯣꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯗꯗꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯍꯌꯦꯡ 14/5/2019 at 11:30 AM ꯗ ꯃꯤꯇꯤꯡ ꯀꯧꯕꯁꯦ ꯑꯩꯈꯣꯏ ꯆꯠꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ JSCꯅ ꯗꯤꯁꯀꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ SEMꯅ ꯑꯩꯈꯣꯏꯕꯨ MOAꯁꯦ ꯇꯧꯅꯅꯕ मीटिंग से फमद्री फाउबा अखोई खोंजंग से हंदोय अदुगा अखोइना तारीख 13 अखोइना चथागनी हाबा खोंजंग से अखोई हंदोकप लेदना अदुम चथागनी Matam size break kama logzage break matung da Imphal gi tongan mafam nipan da LED traffic signal system mathau tohan khrabasu gari thauri ba miyamna traffic ki chana kanglon ngak na chatabagi matang da akhanaba paudam amadi Manipur amasung malim gi tongan bai pausing puduna laksage Impact News Summit yeng taduna lebio mayam amukana taram nokchari bulletin asigi makha taba pau miyam da pizari Imphal gi tongan ba mafam nipan da LED traffic signal system mathau tohan khrabasu gari thauri ba miyamna traffic ki chatna kanglon thugai badi leptri kharamana chatna kanglon khangdabadagi traffic rule thugairi kharamana traffic rule khangna makhoina hana chalhauna ba honabada traffic ki chatna bising thugairi hiramasigi matang de Impact News ki reporter Khetrimium Premchandage report ama ट्रैफिक की चटना कानून के यातुगारी बस की मनुंगदा जेब्रा क्रॉसिंग दा गाड़ी खामजनबा ट्रैफिक सिग्नल दा अंगांगु मचुगी मंगाल पीना गाड़ी थुगिन बस ने चिंग बसनी इम्फाल लेरिबा ट्रैफिक पॉइंट यामदा गाड़ी थोरी बसिंगना ट्रैफिक की चटना कानून थुगाइबदा नतना नोंजु नुंसा खाइदना मथौ तौरिबा ट्रैफिक पुलिस पर्सनल सिंगबु थवय उचितब कयासु यावरी अखोई ट्रैफिक की ड्यूटी तौर चिनाव सिंह से अखोई विथ आर्म नतमिना अनआर्म निना
ꯑꯗꯒꯤ ꯂꯥꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡ ꯑꯗꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕꯅꯤꯅ ꯃꯣꯏꯅ ꯀꯩꯁꯨ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯣꯚꯔꯇꯦꯛ ꯇꯧꯔꯒ ꯆꯠꯈꯤꯕ ꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯌꯥꯎꯏ ꯚꯥꯞ ꯇꯥꯕ ꯃꯤꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯚꯥꯞ ꯇꯥꯗꯕꯅ ꯍꯦꯜꯂꯦꯅ ꯈꯜꯂꯦ ꯅꯍꯥꯔꯣꯟꯁꯤꯡ LED traffic signal system leirabasu system asibu ngang chataba miyoi singna masing yamna leiri traffic police na khut khatuna khamlabasu khamna gari kaya thujin bagi thawong leptana ubu phangli chido signal system leira khena phagadra gana khena wabu do jiwai tenu yang wabe hele bu si si yadre lai tawre hena akoida wa pire moisu kham thawjele yadre ba mo ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯔꯖꯥꯠꯅꯤ ꯁꯤꯁꯦ ꯂꯥꯏꯔꯤꯛ ꯇꯧꯗꯕꯅꯤꯅ ꯐꯔꯗ꯭ꯔꯥꯅ ꯈꯜꯂꯦ ꯃꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗ꯭ꯔꯦꯕ ꯂꯣꯏꯅ ꯃꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯅꯗ꯭ꯔꯦ ꯋꯥꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯇ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯔꯦ ꯍꯦꯟꯅ ꯋꯥꯔꯦ ꯍꯥꯏꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯈꯥꯝꯃꯒ ꯊꯧꯖꯤꯜꯂꯛ gari thobu singi manungda traffic ki chana kangon ningthina ngakna chatpa miyoi singsu yaudaba natte amaromda chana kangon thugairakpa singbu impact news camera na record tawu matamda mathanta semdok chanaba onabasu yauri masina taklebadi traffic rule khangna traffic rule asibu thugaiduna makoina hana chanhaunaba honaba asigumba apipa wakhal kya asini zebra crossing haibase miyamna lambi gi nakal lamada lanthokpa matamda sizinaba mafamni masida gari khamnba yade zebra crossing gi mamangda leiliba ango machugi lei ani chingliba mafam adugi wangmoda gari khamodabani haibase miyamna ikhang khangadabugum tawri ayambana passenger puba diesel auto singasi zebra crossing da khamjinbadagi lambi lanthokpa miyoi kayada dongcharabu kya mayoknari loinana yeklomda chakhigadauba gari singna take over tawduna oiromda thagolaklaga lambi thachanuna thamba sisu achauba issue oidi Imphal da gari thawbagi missing asi nomo ge somosum hengalali adubu traffic ki chana kamon ke ya si khangdaba missing yam salak pasina maram oiraga miyam gi throkasin da khudung charaba ke yam pibagi mathakta gari accident thoktuna misi mina ke yam nanghali maruoina passenger puriba gari driver singna traffic ki chana kamon ke ya si nikthina ngakpi dagadi asungulba thodok ke ya si thokgi sang hantarakani amadi mama apa oiba singna hawgli bangang singi gari laiba matamda gari dubu thawdringaida traffic ki chana kamon kaya si ningthina khangan biragadi asugum laba thong ningda thodok kaya si thok danaba maram am oigani haibasi asit pa thajabani camera person saban henry galoi na pamjari ba ai khitamem premchan impact news infal RIMS Nurse Association Lamphel Partners Sinduna International Nurses Week Celebration 2019 ngasi RIMS ki Jubilee Hall da pangthokre handak chahi gi oina nurse a voice to lead health for all haiba thim da pangthokiba thoramadu da RIMS ki makok thongbo official amadi RIMS Nurses Association Lamphel Part ki member kayan sarukya ke thoramadu ga mari leinana lady with lamp haina singthana riba myoiba khunai amadi awa ana taraba singi punsi kathokraba Florence Nightingale gi photo da haikat lekat tamduna ikai khumnaba utki thoramadu gi saruk oina nurse ke sinfam da leiba myoi singna makhoi gi tokhai ba isai nongmai amadi jagoi gi talent sing utuna dilli ba miyam gi pukning sumatki panbayaba mana International Council of Nurses na me taranithoi Florence Nightingale gi mapong numita sibu ningsingba loinana nurse ke sinfam da leiriba myoy singbu ikai khumnaba oina International Nurse Day haina chahi khudingi oina palan tawduna lakpani
मणिपुर की संगनारबा थांगतागी ओजा लेखिद्रबा पंडित निंगथौखोंजम खेलचंद्र सिंह की चामगा अनी सुबह मपो कुमोन थौरम ngasi पांगथोखरे थौरम अदु द कल्चरल फोरम मणिपुर सिंधना ऑल असेंबली रोड लेबा मणिपुर हिंदी परिषद हॉल दा पांगथोखे थौरम अदुगा मरी लेनना मणिपुर यूनिवर्सिटी की मणिपुरी डिपार्टमेंट की एसोसिएट प्रोफेसर टी तंफाना पंडित निंगथौखोंजम खेलचंद्र सिंह अमसुंग मणिपुरी कल्चर हाइबा हिरमदा वांगांखे अमदी नाद अमसुंग कल्चर पु पामजब मियोय कयाना थौरम अदुदा सरुक याखि पाबोंसी डिक्शनरी ओइबा अदगिदी चौबा लाइब्रेरी अमाने आइना लौसे तोंगान तोंगान बिहिरम सिंदा मसागी कानाबा खतना लेबाक्सिगी खुनाइसिगी अदुगा जाति सिगी तुंगी मिरोलगी कानानबा थबक मयाम अमा तौबिरमे सिना मरम ओइरकादा पत्सिगी यावना साइडे एकादमी फेलो संगीत नाटक एकादमी फेलो मी अमा खतना फंगबा हाइबसी मणिपुरी मजादा अदु इंडियागी अतांबा सिगुम्बा अतांबा मिसक्से एखोइगी इमा लेबाक्सिगी ओइना इशोरना पोहन बिरंबसी एखोइगी लाइबा यामना फब इंग लिसिंगनी मापन के सितंबर थादा नुपी अमदा नतब लिचत चटखी हाइब नुपा अमा एडिशनल सेशन जज फास्ट ट्रैक कोर्ट क्राइम अगेंस्ट वीमेन मणिपुर बिनी गांगोमना चही तरा फादोक पीखिबदा लोइनना सेल ओइना लुपा लिसिंग तरा थिहनबसु खंगनख्रे फादोक पीख्रबा नुपा अदुदी थौबाल डिस्ट्रिक्ट की मनुंग चन्ना लेबा चरांगपाट मनिंग लेकाइदगी कोनसम पोइरे एलाइस इनाउटोन चही यांखई अपोप लेखिद्रबा के लुखोइनी इम्फालदगी किलोमीटर 15 रोम चलगा लेबा डिस्ट्रिक्ट अमदा युमथंगनना लेमिनबा नुपी मचा अमदा नतबलम चन्ननबा होनरमखी हाबा नुपा अमा लेकाई अदुदगी मतम चुपगी ओइना तांथोखरे था असिगी हौखिबा तांग 8 ता थोखिबा थौदोक अदुगी मायोक्ता सेमखिबा जेएससी ना मियामगी ओइबा मिफम अमा पांगथोकलबा मतुंग वारेब असि लौखिबनी चही 13 खक्तंग आइरिबी नुपी मचा अदुदा नतबलम चन्ननबा होनरमखी हाइरिबा हेनाम रोबिंद्रो अमसुंग महाकी लोइनबीबु लेकाई अदुदा नतना खुंगंग अदुदा लेहंदबा हाइना वारेब नखि Manipur Commission for Protection of Child Rights MCPCR na sindunanga si Thawal District ki Khangabok Talaiba KM Blooming Higher Secondary School da Child Rights Focus on Juvenile Justice, Care and Protection Act 2015 amadi Protection of Children from Sexual Offences POCSO Act 2012 haiba asida awareness program pangthokre haina cherol amada khanghalakle Imphal West District Commando Team amana lokhat pacheksil thorangi manung channa pauna bazar gi Governor Road MPP Office Kakhulong Leima Shopping Polo Ground amadi Mahabir Pharmacy dagi pauna International Market phawba thiba humbagi thabak chathakre Imphal West ke Additional SP Operation A Ghanashyam Sarma gi meeting makhada ngasi nungthil pung 5 minute 10 dagina taruk phawba chathakhiba thiba humbagi thabak aduda mioi chahum nifu verification chathakhi maduda Masagi saktakche sudaba mioi tara fagat kibaga loinana makhata ba wahang pahong chathanaba City Police Station da pukre hari Tripura gi Naran Khamar da International Mothers Day ki thoram pangthokre Tripura gi Puari da ahan boina Manipuri singna sindra pangthokiba International Mothers Day ki thoramadu Major Chongtha Mia Memorial Trust na sinduna Naran Khamar gi Madan Mohan Mandir da pangthokhe thoramadu da Manipuri cinema gi saknai rabi actor Leisang Them Tonthoina Tripura Maitai Ima Tareta Khudol pot piduna ikai khumnaba utkhi Mari Suba State Level Yoga Olympiad tha asigi tarataruk da pangthoklagani hairi Department of Education Schools Manipur gi mitiyang makhada Johnstone Higher Secondary School Imphal da pangthokadaba Yoga Olympiad asida Director of Education SK Director TH Kiran Kumar IAS Samadi School Valley of Education ki Additional Director CH Sashi Anina Saruk Yaragani haina Department asana thadurukpa cherol amana khanghalakli Hauzik Sanawi Bagipao IGP MNN Sector CRPF ki makhada Chamagamapan Suba Battalion CRPF na sinduna Inter GSC Battalion Operation CRPF Hockey Tournament ngasi mongsangay makhale kaida hudokre
ngasi hokdopagi thoramadida DIGP Rens Imphal gi retired SK Sharma Commandant AOL gi second in command SI Somnath Maharana amadi 109 Battalion gi Deputy Commandant SS Alok Ranjan su saruk yaki. Tentha Khongbal Welfare Association TKWA Tenthana Sinduna Tentha Khongbal Multiplex Ground Chathariba TKWA Trophy 2019 gi ngasi sanakiba match da KYC Tenthana LAM Chandra Khongbu Panzil ahum sinoda maithiba pikre ngasi sanakiba topa match singdana UYFC na OFA Pungdong Bambu Panzil ani sinoda ayang laimana segmai ningthau FC bu Panzil ani amada maithiba pikhe ngasi sanagadaba Tolhel FC laktabadagi nganba FC na walkover phangki ICSA Irengbam amadi YWC Langthabal anina ahanba Sapam Tombi Singh Memorial Sub Junior Girls Inter Club Football Tournament ke final da lamba taunaragani All Manipur Football Association ki meeting makada lamdam asidagi afaba sanaroi kaya puthoknabagi asanba meeting amaga loinana chahi khudingi lepanaidana amphana makhal makha kaya gi tournament sing pangthoktuna lakli hauze Jathariba Sub Junior Girls Football Tournament asigi ngasi mapalkang zaibungda sanakiba ani suba semi final gi match aduda YWC Langthabalna ESU Wangkhaibu Panzil ahum sinoda maithiba piramlaga tournament asigi final changbangamki Nupi Machagi team mapanna group ani thokna khaidokuna sanariba football tournament asigi final match tha asigi tara tarukki nungthilpung anida mapal kangjebungda sanaragani Kunmathoi Suba Challenge ka veteran football tournament ta KBFC Konthozam amadi BD BFA Vishnupur ani mai pakre ngasi Khomanlampa artificial ground da sanakiba football tournament asigi taranipan Suba League ta KBFC Konthozam na VSO Tekchambo Panzil ani sunoda mai thiba pibangamki Jathariba veteran football tournament asigi ngasi sanakiba taramapan Suba League tana BD BFA Vishnupur na Chingtam BFC Changak Phambo Panzil ani amada maithiba pikhi Salai Holdings Private Limited ki senthang makhada Manipur Veteran Football Association na sinduna chathariba tournament asida tim kunmathoi na league round da lambat taunari tournament asigi hayeng sanagadaba kun Suba League ta TVS FA Tobungkhok amadi NCBFC Churachandpur anina 11 star ground akampata lambat taunaragani Arab the bulletin asigi headlines amuhana miyam da thamsari Tamenglong More amadi Saparmina dalai by Calabia Residential Model School ahum gi teaching amadi non teaching staff Tani Tara School Authority na election gi model code of conduct to guide na loram le haina wrongway students organization na maral sirakle Uranium Corporation of India na Saba mapangal kan na pokhai bayaba posta kama More Ward number 7 da thamlamle Assam Rifles ki bomb expert team lakna posta adu lapankre Imphal City yauna state asigi town singda amorakai loishinba ngamdabagi thengnariba awaba si kongnanaba action plan semdana thabak paikhalagani haina Mahud Director TH Hari Kumar na phongdokre Amasung Tamenglong District ki Khopum Dam matam amada hekta kaiduna misi minat thokan bayabagi akiba leire ngasi fawbo mari lenaba authority na machik chaba thabak lokat pidre hairi